Manipur News channel mayam taram no ukshari loina ngasi maroi pau pijari hangda Kuki jo MLA sing amadi su sanariba Kuki lalawa singi oiba mifam ama Guwahati da pangthona balimna kray Kuki jo MLA sing amadi suspension of operation su group ta leiba Kuki lalawa singi lusingba singi mifam ama me tara tarukta Guwahati da pangthona balimna kray hairi pau sesina phangba pau gi source amagi matugi nadi mifam adu da Kuki jo council gi governing council na Manipur da popular government ama semnabagi matang da ama toina phirep lonanaba pukhalakiba wafam khana minagani hairi pawi source asina hai mamang thagi kolongdoida KZ sigi ahanba governing council gi mifam ama Chuchampur district ki Rengkai Rich auditorium da pangthoki mifam adogi head nunganbaga kangpokpida UPF amadi KNO gi losingba sing yauna mifam ama sa pangthoktuna interaction program so chathaki KZ sigi ahanba governing council gi mifam adoda Indian constitution gi article chani ga 38 A gi makhada Pondicherry Union Territory model political aspiration pihanba haina warep adu amuk hana reform to ki hairi chathakiba council gi mpham da Kuki jo singna kundariba district singdagi lakhiba civil society organization singi lucingba amadi atei lucingba delegate mogdra rom na saru yakhi mifam da political unity amagi makhada self administration gi road map amasu putoktuna khanaki loinana tongan ba warep mangasu yena bolaitana lokhi warising adugi manungda cabinet expansion gi damakta council gi oiba vice chairman mari joint secretary mari assistant secretary mari hapnaba chairman da sinaba budget framework ki oina constituent body singda comprehensive budget sing chap manana yenthokpa separate administrative ki demand amuk hana reform toba council na ayaba pikraba foundational principle sing nainaraba matungda amendment toba amadi Manipur gi popular government ama semagi matangda Kuki MLA sing amadi su group ki lusingba sing Guwahati da dialogue chathabani hairi pawgi source asin hai mifam da council gi chief coordinator CS Ajang Khongsaina thopu okeboloina Kuki jo council gi spokesperson Ginja Buljongna official oina record toki su hairi makhata update ta Kolkata Airport manungda mera pass bomb he hairuba meitei macha ama security na phajanduna thamkre Kolkata Airport tagi Mumbai tamna paigadaba Indigo flight ta tonggadaba meitei macha amana mahang tonggadaba flight adu bomb haibo hai palubadagi Kolkata Airport ta akiba khangpa saktam ama oikibo loyana meitei macha adu security na phajanduna thamkibo loyana bomb thiba humbagi thabak chathakibana maram oiraga flight ching matam thengthana paikre hairi thodo ase hokibani thokab numiki nungthil pung amaga makhairom ta matamda Kolkata Airport ta thokibani hairi pausin makha tardan hai Kolkata Airport dagi Mumbai tamna paigadaba Indigo flight number 6E5227 da tonggadaba masagi chahi 16 lom suraba Sega Road Konjeng Hazari lekai dagi Regal Songthamna Airport aduda leiringaida Indigo security officer amana Hindi londa mera pass bomb haibo hairubani hairi hoji India amadi Pakistan anigi marakta leinariba mari asina maram oiraga India gi tongan ba state singda leiba airport singda thingjalur matung hangtorakibo loyana Kolkata Airport ta akanba section thorang lokotpagi sutam ama oina passenger sing amadi loina rakpa polam sing tangkak ani ahum thokna sek tabgi thabak chathadun leibani makha tab update amada siroi festival meiteising na Kuki sing leiba khul sing na taga teri sing chat hauduna charuk yaba yaroi tha sigi kundagi hauduna kunmari power urkul da pangto godoiba siroi festival meiteising na Kuki sing leiba khul sing na taga teri sing hauduna charuk yaba yaroi haina Kuki jo village volunteer eastern zona akan ba wafam tholokli lob asina phongtorakwa cherol amana hai hokiba solisingni kolomdoigi me ahumdagi horkiba irang asina maram oiraga Kuki miyam ngasi jo awawa sithen kya nang khangduna leiri Imphal Valley da meiteising na Kuki singi yungkai lantum mangan taan badana tana church amadi Kuki khulkya maina thaduna mang taan kibagi thodoksing ngasi jo Kuki miyam na kawba ngamdana leiri Manipur gi irang asina Kuki miyam da satharakiba hingsa gi oiba thodok wathoki matang da asumba wayel oina India lengang na Kuki miyam na taliba separate administration gi demand piduna Kuki miyam da justice pigadabani hariba asumba wayel asi pidun Kuki miyam na ngasi thengnariba awaba khudongchadaba kya kharada oirabasu India lengana konaba honadringai siroi lili festival saruk yanogidamakta meiteising na Kuki gi leiriba khulsing phawduna chatpa yaroi Kuki
ꯌꯥꯝꯅꯁꯨ ꯃꯩꯇꯩ ꯈꯨꯜ ꯑꯃꯗꯤ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗ ꯈꯣꯡꯒꯨꯜ ꯇꯥꯕ ꯂꯩꯔꯣꯏ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯃꯩꯇꯩꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗ ꯆꯪꯂꯛꯂꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠ ꯑꯃꯗ ꯄꯥꯀꯤꯁꯇꯥꯟ ꯑꯥꯔꯃꯤꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯔꯕ ꯏꯟꯗꯤꯌꯥꯒꯤ BSF ꯄꯥꯔꯁꯣꯅꯦꯜ ꯉꯁꯤ ꯊꯥꯗꯣꯔꯛꯈ꯭ꯔꯦ ꯄꯥꯀꯤꯁꯇꯥꯟ ꯑꯥꯔꯃꯤꯅ ꯐꯥꯖꯤꯟꯗꯨꯅ ꯅꯨꯃꯤꯠ 12ని ꯄꯥꯀꯤꯁꯇꯥꯟꯗ ꯊꯝꯂꯛꯈꯤꯕ ꯏꯟꯗꯤꯌꯥꯒꯤ BSF ꯄꯥꯔꯁꯣꯅꯦꯜ ꯑꯃ ꯉꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯏꯟꯗꯤꯌꯥꯗ ꯁꯤꯟꯅꯔꯛꯈ꯭ꯔꯦ ꯇꯦꯛꯇ ꯀꯥꯏꯗꯅ ꯁꯤꯟꯅꯔꯛꯈ꯭ꯔꯕ BSF ꯄꯥꯔꯁꯣꯅꯦꯜ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯄꯨꯔꯅꯝ ꯀꯨꯃꯥꯔ ꯁꯣ ꯀꯧꯏ ꯃꯍꯥꯛ ꯉꯁꯤ ꯄꯨꯡ 10:30 ꯇꯥꯕ ꯃꯇꯝꯗ अमृतसर डिस्ट्रिक्ट की पाकिस्तान का ताइनाब तिलेवागा बॉर्डर लेबा जॉइंट चेक पोस्ट पाकिस्तान खुजनरखेबनी हारिबा पूनम कुमार शो 13 बटालियन BSF की पर्सनली महा पहलगाम टेररिस्ट अटैक अदुगी नोवानबा एप्रिल तारीख 12 अयुक पुंग 13:50 तारकपा अदुवाइदा फिरोज जयपुर सेक्टर ड्यूटी तब मतमदा पाकिस्तान टेरिटरी लांचलुबदगी पाकिस्तान की लामिसिंगना फाजनखिबनी पुंगसी इंडिया दा कुचिनरखिबगा लोइनाना महाकी मसादा मेडिकल चेकअप तोखिबा लोइनाना BSF ऑफिशियल सिंगना पाकिस्तान लेरबगी मतंग वहंग पहंग चतखरे हाइरी मखा ताबा अपडेट अमदा म्यांमार दा यामलबा लांगी खुलाई अमेरिकाना पिगदोरी रिपोर्ट म्यांमार दा यामलबा लांगी मतिक मया लेरबा एडवांस ओइबा खुलाई क्या अमेरिकाना बांग्लादेश की खुतांग दा पिगदोरे हाइन रिपोर्ट अमना फोंतोरली रिपोर्ट असिगी मतुंगिना मे 9 दा अमेरिका की एयरपोर्ट की टीम अमा दका योरक्रे टीम अदुदा सोबो मखलगी कार्गो प्लेन दका की एयरपोर्ट ताबा यागद्रा हाइना यंगसनख्रे डिफेंस इंटेलिजेंस एजेंसी गपुन थबक तमिनारिबा US की टीम अदुना पुरकदरिबा कार्गो प्लेन अदुदा यामलबा लांगी खुलाई क्या सोइदना यावलगनि हाइबगी चावना चिंगनबा लेरे खुलाई सिंग असि बांग्लादेश की लंबीदगी म्यांमार यहनखिदुना मिलिटरी जुंता के मायोक्ता लान हौरिबसिंगदा पिगदरिबनी हाइरी मखा ताबा अपडेट अमदा एक्सीडेंट मियोय अमा गाड़ी अहुम सोकले ngasi ayu pung 5:10 ta matamda tidim lambida Kaisampatlamdagi thorapwa tata number 07AA2761 teraromdagi thorapwa car number MN06LA21 ga Kwakwethel crossing makhada thengjalaga meter 2 muk चेंदुना पुरकलगा क्वाकैथेल मार्केट फावबा योरपदगी मियोय अमा सोखरे कार थोरकवा मियोय अदुदी सिनम रविंद्र सिंह अपोपो सिनम केसो कवी लेफमना मालोम तुलियन मका लेकाइदगिनी मियोय असि फिबम लुना सोकपदगी खुदकता एशियन हॉस्पिटल पुकतुना होजिक लेकनरी एक्सीडेंट अदुदा क्वाकैथेल बाजार मयादा खामदुना थंबा एक्टिवा अनि हेवी ड्यूटी मोपेड MN06SC 2492 shoot sound amount of thoki makata update arambai tengoli control room operator dagi zerol amakak pautho sarke ina lining gi oiba apunba mifam la liba chechat 19 thamanga solisini kunmanga kalengi kunipan ba ayuki pungja 13 taba matamda sana konungda ina lining gi oiba apunba mifam ama pangtho sakadori mifam asida meitei ina lining gi oiba matam sangna katoktuna lakpiraba loop natraga lanai mioi akang ahi singna matam sana lengbirakuna meitei inat lining gi mifam asibu saruk yabiyu amadi nenabiyu kanagumba mifam yawbi hogdaba loop natraga lanai mioi amatagi inat lining gi oiba wafam makha tana lawjaroi amadi marai marat obirapusu yaroi haina paujel asi tasari paujenjariba arambai tengol pau sigu lena ngasigi di maroi pau pija matang asilu jare makha taba update kidamak mayam punangai minasi loina channel asibun sibidana like amadi subscribe tobiramu